Chanam chau, adubu, aran bamong dari chagano. Chanam se ekwigi hakchang da mapong khangna kanan mangam matgumba, machi pikthana yauraba mahusagi, antibiotic amani. Adubu ekwina chanamgi kanabasi, amata manghandana, madudi chanam charga, lena tina kya nahaluidabagi mongda, matau karamna chagani haibadi, ekwini khangkhangade. Aduna ngasigi videos da puduna laksari, Chanam niyam chumna chabagi kanabasing, masin niyam chumna chargadi, ekwigi hakchang da kiyam kanahali, amadi chanam niyam chumna chaba haibasi, masin matau karamna kamaina chaduino ka haibasi ekwoi, khangnaurasi. Video si makhacha thadringi manguinana, ay anime pamjaban silinaw singdamakta, yam thini interesting oibadugumba channel amakak saktak charamge, Anime Verse Manipur. Channel asida hosik, Demon Slayer amadi, Jujutsu Kaisen na chingman nungay bangaktani, khalla lirisi. Aigi maruf amagi channel ni, description da link hapsaramagi, so idana subscribe to video. Chanamgi magi, makok thongba, magi top quality haragadi, masi ekwigi hakchangda, yam thina adugumba effective oiva, antibiotic amoina mathau tawraga, bacteria na thonba, virus na thonba, adagi fungus na thonba, makhal gi lina singdagi, ekwibu ngakthokpiba, nahalaktaba, narmaksu paglalakpasi ngammi. Atay antibiotic singum akaknaba lina amakaki, tongana mathau tawbadu, madu chanamdi natte, madi mahik mutai hummaki mayokta, biyon chungum yam mathau na lina, Fudik na bangami. Sigum magi ichanda chanaba matik mayayisna chanam yam versatile oibadgumba mahusai imagi sida hidak mugum oiragadum lagli. Chanam chabai khwai phaba mawng. Chanam de alasin kauba compound machi ama yam marang kaina yawe. Hariba sigi machi asi yawbagini chanam gi top toba mahau amadi magi manam lejaribase. Kupthana thugarap sigi alasin hariba machi compounds da sulfur su yauri. Masina suni chanam ekoi myuibagi hakchangda yam kanaba chinjak am oilamiba. Adubu study kya amna hairi madudi chanam se ekwina thongda hapaga chaba taragadi alasin tanata atai kanaba machi kyamus mangkiduna chang hantha kiduna phai hariba chanam chabagi kanabasi mapung phana phangbang ngamhalakte hairi. Hello friends, ngasidi PSC amadi Syria Eki official partner oibo 1xbet kobo. Sdagi domne cricket football tennis live match yengaga sina thoini sina poni haibdu predict tawbiraga iPhone laptop amadi sale gi manamathum kia PDP FSC gi matangda haijarumge. The makhal mathel game kia ama yauri. Adomna thuruk sale adasu Paytm bank crypto amadi PayPal na chingbadagi irai line lokthoksu yahalli. Master 24/7 customer support su thamli. Register tawbuda sigi promo code sisina biraga adum ahan deposit rupees 66,000 fau phangbi yabagi Kudong chaba piri interest Leibasing pin comment agi link pangbigani natraga Google the 1xbet haina thiraga yam line register to busud miyagani promo code siznaba kaubigano yam nungai ni yingbiu nungai na thoibiu aduna magi kanabasing asi amata maying tahanda chagi haragadi roina ahingbo ina chabasna khwaidagi best ni adubu health experts singi matungina hingna chabagi mong asisu mong ani thokna khaidokli kamai na chagani amadi makhoi kanabana kari no haibadu Mamut tana khangminarase aduga ngasidei hauraga chanam chabagi mapung phaba kanabado ekhoi punna longminaba haurase manam maha cheli dana mirai bigno naraktabduna hena phatro namniam chumna chabagi yani suba mong sugairaga pikna kakthalaga natraga yana dum saijinba hojik haijakriba mong ahum asda chaba taragadi ekhoina khangi sungsoi soidana manam wongwang paithurakani thadurakani Masing asagi alasan hariba compound adu kaithar pagini thaturuk pagini masna magi thoidokpa machi khara maying tanba taragasu atopa anova mong amadamu kanaba piri anova kanaba mapum yotpa dudadi chanam se thrin yawdir fau karimta kaithaba tumthaba tawduna adum leibani adubu handakti sairaga or sugarga thajallabani masna organic sulfur compound mayam ama amadi antioxidant sing thadori Masna maram oiraga ekwegi igi gel khongjal phagalale ekwegi thamoi busu phagadali mapangan kankadale cholesterol gi khal kahenda thambi busu yam chawna mating pangbire loinana liver gi fat lokthokpa singdok busu yam chawna mating pangbi aduna yujaw thapasing sigi khusa sim asum tawragadi janam chabagi mapung phaba kanabadu sungsoi soidana phangbigani
Mangal Naipi Girls Hostel, DM College of Science ki, Mathematics Department ki HOD Oramba, Hidrom Jain Kumar Lamjing Makada, Langtawal Kunja Wanglikai, Kanchpurda Nongna Hangjaba, Class 7 Nagi 10 Faubin Pimza Singi, Akanana Hangjabu Girls Hostel ni, Mangal Naipi Girls Hostel, Hostel Asigi, Touthokchare Officers Kardam Panjarabada, comprehensive classes, subject Kudimok well qualified Oriboza Singdana Takpigani, concept mastery, Aswanda Satrasing the Kanaba Hinba Meeting Biba, real life skills, school gi curriculum Wang Malanba, Punsine Hindata Sing, Season Yaba Mahitagi, special classes, ideal environment, Satrasing Putting Litana like Pabiyu, Ecolicol hostel ni, nutritious meals, Chang the Masiu with Chinjaksing the Maglangi, flexible learning, hostel is the later Atopa Coaching Center doina, private tuition Chat Payabagi, Kudong Zabsu Kizari, Doina, Ven service ki Kudong Zabsu Tumbigani, Punsi the Mai Pak the Bayadi, Mitui Mihinda Bayadi, Kanbasatra Singtana, Nasimok Pau Pobido, August Contramato Fabu in Bison Fisu, 50% off Pizari, Okupamarol with the Mugiskin Hapsari University, Nasimok Pau Pobido, Mangal Naibi Girls Hostel, your guiding light to excellence.